Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau Mapa amana angang masing maridigi hendanaba raizagi Mantrimandalgi mifam na warep lawkre Imphal Municipal Corporation amasung Urban Local Body kuntaruki mikhal mathang thada pangthoklagani amasung Rashtrapati Draupadi Murmu na Indian Institute of Technology Guwahati dangara param kamrupa hogdokre Imphal langarang pangthokiba rajyagi Mantrimandalgi mifamna mapa amana angang masing maridagi hendanaba warep lawkre karigumba Mantrimandalgi warep asigi wangmada angang masing helamba taragadi sarkargi thabak changba yauna sarkarna piba khudongchaba pumnamak amata fangandanaba wafamsu yauri Manipur Population Commission lingbaga lolena ordinance oina chanhananaba warepsu lawki Mantrimandalgi mifam aduna awang kobru asukpa amasung ibudo thangjingbu Lining Lysol Gisang Laba Mapam Oina Tamnaba Warepsu Lowki Manipur Excise Releasing and Iconito Semnaba Drafting Committee that Marilena Bas stakeholders singing meeting sing Yahon Nabasu Mipum Aduna Warep Lowki Chief Minister Haxel Tang Bangi guidelines sing Semdokuna Disable Gi Chang Chada Humpu Kaktama Oiraba Mu Sing Su scheme Asiki Kudon Chaba Panganaba Amasung Manipur the Chaneriba ILP guidelines sing Semdoknaba Nahena Mapangan Kankan Naba Warep Sing Su Mantrimandal Mipum Aduna Lowki Mukhyamantri Nongthombam Birenga Kendra Mapan Thoram Mantralogi Ong Bathaki Mihur Kambu amaga ngarang Imphal da leiba Mukhyamantri gi secretary te unaduna wari sanakre Mihur Kambu adu Varaki G20 ki presidency chief coordinator Harshvardhan Shringlana luching lakhi Mathang chei da Bharana yumbu oduna pangthokodorba G20 gi mifam gamari lenana Mihur Kambu aduga Mukhyamantri ga wari sanakhi tungda Mukhyamantri nahai G20 gi mifam asida ekogi geopolitical interest Energy security amasung sel tungi fivam paganhanabagi matangda wapong kya pukatpagi khudongchaba phanglagani G20 asida European Union yauna tongan malebak tara mapan yauri group asina malingi sel tungi fivam climate change amasung chakotharangi thabak sing pakhat minanabagi lamda thabak tawri Imphal Municipal Corporation amasung Urban Local Body kuntaruki mikhal mathang tha November da pangthoklagani hiramsigi matang da raizagi mahut commissioner M Joyna cherot ama thokre Mikala Sigamari Lenana Imphal Municipal Corporation gi Hanagi Corporators Singna Schedule Caste Schedule Tribe amasung nupigi reservation gi matangda objection amadi suggestion sing nimit tara mangani gi manungda piraknabasu cherol asina khanghalle Imphal East ki District Agriculture Officer gi complex tangarang zela sigi Deputy Commissioner Kumantem Dainana Organic Agriculture haiba team da pangtopa district level agriculture fair lisangan gunganito hogdokre Thoram adu da wangang bada Deputy Commissioner hai lomi singi sento hengathanaba anoba low patap sing amadi technology sing sinaduna kan honabagi tangai fadaba lay masida zila sing da layba Krishi Vigyan Kendra amadi District Agriculture Office ki thodang yamna chawi Sarkar na lomi singi yaifa tharang kya paikaliba asigi kanaba sing lomi singna mapung phana phanganaba honagadabani Mang hai Resangi Harsin Nabidigi, Low Singugi, Mahuta, Organic Oiba, Low Patab the Hena Mai Onsunduna, Mashamo Pabakuna, Emerson and Nabagi Apambasu, Deputy Commissioner na Fongdoki. Mayamuna Tanaraga, Kumaina, farmer income and the Piagani, plus the state productivity and the Pakamani Agani had to say, Umna Magasi of the Maru and the country Asida, among the election bill, KBK, Role of Chawi, District Agri Office, Role of Chawi. Ministry na show matamatam gi oina farmer gi khambi raga welfare gi damakta scheme na chingba mayam puthopiri RKBY agriculture gi PM sinchai yojana laigi the minor then even PM Kisan have a powder koi gi yamna yamana traga so 6,000 per annual aduma phangni bai gi even scheme hoba laigi ba Akashvani Imphal ki Regional News Unit ki Manipuri Pawgi Casual Editor Logbagi Ayubat Changin Parkya Thasi ki Tara Teruk Nomaizing Nimit ki Ayub Pung Tara Taba Matamda Imphal ki Palace Compound Leba Maharaja Bodu Chandra College the Pangtok Lagani Priyakagi Matam Pung Ohung Oigani Candidates in Namakogi Admit Card Office Matamda Logba Yagani
parikha thaba yauriba candidates singi list office asigi notice board natraga Facebook page All India Radio News Imphal amasung Twitter AIR News Imphal lagi khangba yagani tabiriba pawsi Akaswani Imphal lagi ni Rashtrapati Draupadi Murmu na Indian Institute of Technology Guwahati da ngarang param kamrupa hokdokre param kamrupa asi awang nongpok lamdam da ahanba supercomputer makal amani masi National Supercomputing gi makha da hangdokpani IIT Guwahati da pangthokpa thoram amada wangang bada Rashtrapati Draupadi Murmu na hai awang nongpok raja singna siksya amadi ana lahengi lamda thoido hendong na thodang lori awang nongpok lamdam na Bharat ki chakhotpagi khungzel da mangzel thabo ohingadabani ngasi fongba pauche singi maru eba pawgidam hozik Ngangom Kiran leire Kiran Ksh.Chitrabhanu Imphal ngarang pangtokhiba Mantrimandal gi mifamna tongan bo warep kaya lokhiba Bharat ki Rashtrapati na Agartala dagi khongsang phau chengadaba Jan Shatabdi Express rail gari lamthakiba masung Rural Development and Panchayati Raj Vibhag ki AE ama sel manghan bagamari lenana suspend tokhiba gi pausingna ngasi phongo pause ayamada maruyo pau ena phongna ba ure Isel Express ta yumba labasingna angang maridagi hena poklabadi lenga ki thabak changba yauna kudong chabu khudimak phangandana ba cabinet na warep lokre haba pauna ahan headline tori PMGSY gi lambi shamdana lupa crore tare loktholambada chanaba AE ama suspend tokre hanagi EE amagi mathakta su action lokhat kaduri haba pau amana pauche asiga hanbala mai de phongle Narol gi thodang da mapa amana angang maridagi hena poklagadi sarkar gi thabak yauna kudong chaba amata pidana ba cabinet na warep lokre thangjing ching amasung kaubru sacred place oina lauthokre haba pauna ahan headline tori pressure dagi paumising na sintha leplo phawbuda MLA amasung CSO amatana hangladi haba shamjagi wafam na pausi asiga ni shuba headline tori Shanghai Express Manipuri da angang maridagi hendana ba ordinance sanagadori haba pauna ahan headline tori mapangan kanba sungba thakpa yonba yaroidaba regulation di yagane haba pau amana pausi asiga ni shuba headline tori Korkom na October 15 da general instruct lauthokre haba pau amana pausi asiga ahan balamai de phongli Education World India School Ranking lisngani kunithoi kulhumdoi gi Co-Education Day School category gi khangatpada Manipur gi oina Kwakaitel mayai koi bidalaiba Sisu Nista Niketan na ahan ba tare haba pau masu pausi asiga ahan balamai de phongli Huyalan pauda you legalize Chief Minister ganu pilu singbising wari sanabada yanadre haba pau na headline tori Pripak Pro ki pingang lanmi lingkhat khibigini putaruk suba numit ki thorom pangthokre haba pau amana pausi asiga ahan balamai de phongli Pona phamda state cabinet na MSPC ordinance oina chanana warep lokre angang mari helabadi government ki khudong chawa piraroi haba pauna han headline tori mitai maitai gi warep na mifam pangthok na khre MLA minister gi yumda thomjina na blep na khre haba pauna pausi asiga ni sub headline tori President Draupadi Murmu na Agartala khongsang train service lamtha ki bagi pausu photo ko na pausi asiga han malamai de phongli irai bakta sellana sizinabagi AE suspend tawkre thodang chawraga oida padaba ngang toklasi haiba minister Khamchan gi wafam na han headline tori sanale bakta cabinet ki warep police personnel lisingama chawnga taranithoi oja lisingama logodori masamri degi hena pokpasing lenga ki thabuk changba madi khudong chawa piroi dori heba pau amana headline tori president Agartala ri khongsang phabugi railway service hawdokhibagi pau amana photo konana pau sigi ani sub headline tori People's Chronicle da Rajagi Mantri Mandal gi mifamna angang mari dagi hendana ba policy sema masung excise rule sembagi ayaba pikre haba pauna ahan headline tori Shanghai Express English ta liquor regulation gi draft semada stakeholders sing tanaramgani angang mari dagi hendana ba state cabinet na hairi haba pauna ahan headline tori Imphal Press ta angang mari dagi helabadi sarkari khudongchaba amata pidana ba state cabinet na warep lokhibagi pauna ahan headline tori Morning Bell da Supreme Court na High Court ki warep state tokibadagi lorho phojena amuk hana MP oire haba pauna an headline tori Manipur Mail da CM na forest ki lamngak senduna thamnana ba appeal tokibagi pauna an headline tori Hills Hornbill Express da World Heart Day gi thorum Senapati District Hospital pangtokibagi pauna maroyo pau ena phongli Ganphu Mail da Bharat ki President Draupadi Murmu na Agartala khongsang Janashatabdi Express rail gari lamthakibagi pauna headline tori Champau seda Tamilong Times da Taratari Super State Level Orange Festival Tamilong District Headquarters ta pangtok lagana haba pauna headline tori Chitrabhanu Thaga chiri Kiran aroibada maroiba pau amuk hana mapa mana angang masing mari degi hendana ba raizegi Mantrimandal gi mifam na warep lokre
Imphal Municipal Corporation amasung Urban Local Body kuntaruki mikhal mathang thada pangthoklagani amasung Rashtrapati Draupadi Murmu na Indian Institute of Technology Guwahati dangara param kamrupa hogdokre pauloi zari.